Hello Manipur Tabiri Singbu Ahanba Maktada Taram Nokcheri Anobu Chahi Lisingani Kun Chahi Asigi Ahanba Hello Manipur Hakshel Thoram Tabiri Singbu Ahanba Maktada Taram Nokchabagalunana Anobu Chahigi Yaifa Paujel Pizeri Nasigi Thoramasida Akaknaba Ana Layeng Ana Yeki Mahutta Ekoina Anobu Chahi Sida Ekoi Pumba Na the Yektana Pukning Makalam Nalena Bagitamak Pukning Hakchang Nungaina Leiba Healthy Positive Living Hai Behiramasi Tamjari Nasigi Expert in a studio the Linkshin Biribana Shija Hospitals ki Chairman Managing Director Dr.Khundongbam Palin Dr. Butaram Nokcheri Chillabu Matam Kaitopiduna Lengbirak Pagidamaktasu Tagacheri Miamna studio ki telephone 2450081 dial to Viraga Linkshin Biriba Nasigi Expert ki Tamjari Behiram Pukning Hakchang Nungaina Leiba Healthy Positive Living Habasiga Mari Lainaba Wang Sing Hangbirak Tuna Saru Yabinaba Haizeri Hogdokchabo ina Equigi Anobu Sehi Hogulapagi Nungai by Koi Kuding Mak Amana Mother Yaifa Pogil Pinaba to Dokindona Yaifa Pogil Sing Sigi Marakta Na the Yektina Nungaina Lane Nabugi Pogil Mayama Mapinari Doctor Aduna Equigi Afaba Haxel Health Habasigi Matang the Wahodok Takbigani Yamna Nungaise Sahi Horopasida Agi Saitagi Manipuri Praja Punamakta Quigi Happy New Year Hajar Roy Happy present moment and Hajake happy present moment and how music Ladiba moment see Masi it is the reality it is the only thing we have Aduna Kui Sahi to the Amsangman Quigi we should not postpone our happiness we have to be happy at this right moment Aduga Loinana Quigi already Dugi program Sida Ibu Hanba Quigi opponent program Sida Kobirabi Tangta Hanana Tagasari Duga Health Matang Sida Quenasu Kangnare Quigi World Health Organization having Matuna Quigi physical, mental and social well-being Kaktanatana Quigi Hakchang da Anab Ayik infirmity like Tabuto Adukaktanate and physical, mental and social well-being in the size the housing Laiba Poti intellectual and spiritual component Nama Absolutely Habagi Soba Yamna Kanari Haitare Aziki worldwide Aduga spiritual Hasi Karino Haibataragadi A Ishana University Lainariba Mari Haitare we are all intertwined in Haitare Zakachi the Lariba Punamaxi Koi Amata Thadok na Payadava is Numisi Latragadi Koi Hingoidoni, Uwasi Latragadi Koi Hingoidoni, Aduga Koi Tin Kangs Latragadi Muebisi, Labungamoy, the same Harabada Muebana Latavamatam Dadi Koi Pritibisi, Florist Tony High, Tin Gang later, but Koi Tin Gang later, the Pritis Mang and Hinerin. Have the Equina Mangan Chansiam Haley. Haleduga, Equisiam interrelated ni Upambi later, but Aquina Holiba oxygen carbon dioxide sing Udagi Laga Quina Kamto Una Muxam Sung Una Amu oxygen sung is Numisi out the Suadi. Sigi Posi University of Quasi Marie Lane environments in Marie Lane have a sea Masi the Quina Aduga Taka I Isan Ishaga Kari Marie Lane again have a sisu Yamna Saupa Kananing Eduga. Intellectual is quite health as a maram the Haraga knowledge based way. Howsity I will Kangdaba ignorance in a quick Hakchang Sikamu and Mahan Gabsi. I don't take sound Mangangai. I do not healthy Hazuki when the Hakchangi, Wakalgi, society that when the Lenariba Mari, Munung the Lenariba Mari, Yamna close when a co worker Lenariba Mari Lonana, spiritual and intellectual. Masitura tuna Pabadu winner. Tamsake. Ahoy, Aduga Sida is the doctor, Quigi, Hakchang na the Yektaba, Sidi Sazel, Tauraga, Natraga Egi, Niti Karat Ilagamadu, Nahandabagi, Wapam Simadi, physical health, si Nataba, Equina Sidis, the health, Sidis, the Suomok, Uzik, Dr. Natakbiri, Padusu, Dumpan Vikre, positive health, Idana, Afaba, Hakchang, Sidisida, Quigi, Pukning, Hakchang, Tuna. Quigi Afaba Haxel Habisi or Gadi Equina Kamdona Madu Junction Lakadaki Habisi Tap. Quigi healthy the Sang Harabada Quigi highly personal. I can now dictate to Viadaba Isagi knowledge Gimatungina Junction Jagadaba. Aduga responsibility Logadaba Habitare Aduga positive healthy Habitaragati quit lifestyle Nemram the Haraga
ꯀꯔꯤꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯅꯣꯏꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤ ꯍꯟꯊꯍꯟꯅꯕ ꯂꯥꯏꯅꯥꯁꯤ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯁꯤꯅꯤ ꯑꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁꯤ ꯆꯦꯟꯖ ꯇꯧꯕ ꯇꯥꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯏꯅꯥꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯑꯦ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯔꯤꯂꯦꯇꯦꯠ ꯗꯤꯖꯤꯖꯦꯁ ꯃꯔꯨꯑꯣꯏꯅ non communicable diseases matam in the beginning of 20th century infectious disease na mi si paktakna na sibani aduna life span ju yam handaramba adugi saruk to handaraga hojiti lifestyle related age related oina yam kana lakpa matam aduna maram oiraga haji health care gi tremendous koi gi volume si hina darkar lakpa ai basi state amagi economy da country amagi economy yam sauna sok pai tare ana sam na koina khanaba yabda imung amada anaba ama leiba matamda kayam yamna waba haisi maduna koi nagra matungda koi maduna sohoba se stroke hairo maduna paralyzed tawraga mahasi productivity hantaba imung du da loina consume tawraga wahoba adagi layeng bagi pesa adagi se samna kini disease hairo haidi ma sang naina dialysis tawgadaba kogadaba haidi punsi supa transplant tawga gi paisa gi volume sen talami bai mungi member amana akoi gi hakchang si leng otpa ngamakta matam do oihau gadori ba situation do mane do aduga liver soga koi liver si taseng na masan soksa basuna ta hai tare koi lifestyle related ne sabagi thakpagi aduga magi tonga ba drug abuse substance abuse me am si da koi liver sol ko ta maduna imung ji da suiba trauma si angak trauma ni aduna overall masigi country si da kaya mu yamna volume si lost to game si taseng ba statistics ti hojik like ti adubu hojik koin uri si di prithibi oina huge quantum of healthcare si darkar la ibasi hojik it is happening for the first time in the world aduga hojik koi gi paisa paibna ngakta su koina haidi masigi nungai basi phangda ba haib tare hojik millionaire kya ama koi ai chara amata aina chaning na hauna amata chajage hana ai lan thumsi tang khai bithok hai bisu kok thom leiri bani ai sen pai basina nungai ba phang basu natri ba amaro te akai zik ai jeri do aduna koi maroina di lifestyle si matam amada koi na physically tar ai samak sam na example hai jage aina Johnson school ka ba cycle tonge hause angang school ka ba khangdi college khangdi mai loina koi gi motorcycle bike adagi gari macha ji thona physical activities yam thin handakra bhai tar aduna this is one factor aduna stress mayama competition gi hingna bagi ado tonga wakhal gi oiba mayama sina koi gi we are participating in the disease process if not the cause aduna koina hiding is oi marks the phone call ahan ba mata lokut chage takpiu hello manipur ni hello makha chatha jarak po ina mathangi phone call ngai bo ina doctor ekhoi gi miyoi bagi pukning hakchang sigi afaba haksel amasi phangnana bo honarak pada ekhoi na wakhal se ekhoi na khali bo wakhal sina su miyoi bagi thabak tok thorak pada ai gi isa sigi health ka su yamna mari leinei haiba afam makha khe ta jai si matang kitang wakhal si mind over matter haire hojik aduna hojik ti wakhal si culture to ba ma yamna sangi ekhoi na hojik lifestyle gi da laiba diseases diabetes haro hypertension haro tonga ba hakchang gi depression gi kari mayam lai si wakhal gi mari leina ba ngaktani aduga wakhal si hojik maru oina manage to ba ma sangak ba adu wakhal si na nongai ta ba si yamna khanba matam sida stress mind high koina intense stress level matam da koi gi hakchang gi le i nangjan ba yam henjale viscosity hengali adegi hendokna koi gi e utongi especially heart ki e utongi manung da endothelium lei madu hau tiar tawe hai adu ute kan gar bai ta stress aduna aduida magi platelet aggregation tawraga block tawraga heart attack taw khopa thauris aduna natana koi ajikti scientifically biochemistry na proof tawrisi akoina nungai da wakhal ma khanma matam da chemical si 1000 gi matak ta thui phatabase aduga yamna akoina nungai ba natraga akoi exercise taw ba tongan ba koi activities ma si taw matam da
happiness peptide especially when mention to we have serotonin dopamine endorphin oxytocin good hormone ka haina ri se doctor in happiness peptide hai adu da natte koi hakchang si koi world gi manufacturing company lai se drug ki madu da sungi hidak sing da gi koi hakchang na sung bisina kwai de hel ya me koi hakchang da ngasi koi na gak thok tana khotok tana hingdana lai si akoi ba le environment da masi puna maksi koi da hakchang da thoi ba chemical me am sina thon ba ngak tani koi aduna hai ba biochemistry se change tawna mo na pa da koi wakhan gi loina na koi gi cha ba gi thak pui me am si maru ra pa okay phone call se hello phone do je ina ni ka ji ma chini ka okay bibika tak pio ki amna communicated over strategy da chmaina I never line nam ka chin chen ja ba doctor's health is more important than patient and I'm going to go. I do a machine with damage and congealing it. But I'm never seen a slip with it. I'm seeing I don't know it's going to look at the change in the machine of Pierre to the announcement that will be able to Pani. Doctor's health is more important than patient's health. Masi yam zuma bani. Kuina tengnari basi no mada anaba yami. Adoga anaba kuting maksi kuina cinema holders kuina nungai bi yengo ge lap am tanate. Nungai tabo wakal mayama kuigi paisa ko nagadra kari anab ni harakani mapan salu harakadra. Hybrid sigma khangna daba strains atmosphere mada live upon. Yamna anxiety line. Ado puna maksi akoina akoi positivity yam wang batab akoi health yam phabatab maruina medical fraternity doctor khatigina te hospital le caregiver khudimagni including the general duty assistants hai puna maksi positive oira kanda da akoina akoi frequency akoi energy si moi khai bangam doini positivity pi bangam doini hai tare yamna chawna akoi health si leitragadi health hai da ina hai the mind body spirit adu intellectual oina maksidani yam chawna koina wangna leitab aduga koida moida consolation aduga empathy sina mana khali wakhan ina khangbaduni kwadi chawba koigi asset amani character mani maruina caregiver singda adu matungina koigi ngangi ba tawri ba kudamakси loina maruba aduna akoina negative vibration da natraga aina wahadna natraga nungai tan lei matam dadi anabada kaisu akoina piba ngamoi vibrations adagi school gi matang da parikha maya gi habadu aduga campus leita habadu yam chumi adu sanabagi mafam ajikti guideline leita banina akoina just yuma mo leira di hete school on thokpagi porsi leita banate adu machine sol ka doisi magi physical activity da yam chawna sol kani tasengna koi hakjang si movement taw habani movement se tawraga isam koi neuroscientist amana experiment tawda atai amatta natana exercise tawda da 60-70% se masi koi biochemistry honge koi hakjang se a biochemistry hong busine koi disease si ngakthop ngambagi shakti se lei adu dana hypothalamus thalamus si chawthui long term memory hengkali khokoli habsi proof term na hajikti web amla isi koi physical activity maybe yoga we be walking check pasu CNB humang thon ba bricks exercise hai da gym da sapai ai thori jong bi ai puna masi yamna chawna emphasize pi rei hojik se aduna hagi school lama da campus leita dana sanabham leita dana to ba hai basi masi leibuna phai hai da re koina control to busung ambana te aduga loina na parikha maya gi tension khosan hai si masi school gi curriculum da aina yahoning badi meditation program si yahoning meditation si tasengna aibu haizo haragadi it is reduction of the thoughts miwai basi yamna wakhan si khanman gare aduga ayam wakhan di negative ngaktani aidi tawgunu kokunu haiba ngakta wena taraga kari tawgadage diam ta takta banina tawroidaba ngakta tasalamnina negative ngakta khanbasina maram oiraga wakhan si adugmitik yamna koi mi inhibit tawre hai tare adu mayam si lokthopam sangi the addiction of the thoughts hai da negative thoughts aduga loinana koi gi yamna phaba pure thought koi na hapchen bangamagadi maduni aduga loinana aduga inculcate tawraga koi na wakhan ki stability hai batare wakhan ki stability si lei base parikha mamang da koi na
mana phajarak bu punamak to magi stress to na ki baduna ki bai di feel oradra yumda kari harani adu tawrani da tawrani haibna chingma mayam ama sigi negative mayam sini imung dagi pressure mayam sina magi khangjaram ba potu kaw yaw tabna te adana aina request tawning basi yes haji parikha ga yam kana tawruk tisi yam chumba kenoni koi police ne habdare ta segna adugi pressure si pi da magi innovative qualities mi amagi wakan kan adu mayam si manifest tawna ba tawr easy am pai aduga aina maroina jikti parikha gi am chau ba naidi madu tawda di adu tawba aina am pressure ji leram ni mi di tara khandau ni mi di lising ama thadoi ni adu film da tarko pressure ji di am chau ba ngang sin da sui ana sigi si mentally prepare tawba the policy sem dokpa alternative oi ba pot mayam su kina thamaga angang da magi wakhan ji pressure tawdra ba aduga magi focus tawgibana maram oraga magi atopa sangsara ma manga bane haidi innovative oi ba magi tonga mama mana bagi hero environment gi hero tonga ba magi wakan khan gi da basi sai focus na like to da kana changsan gi dana education policy ji hoji hainari si di for the last 200 years si pungsoi shora bane na hainari si hoji semdok pa another 2 years 200 years sang bi semdok matam di ora ba hello takbiyo hello manipurni hello atajari haibiyo hello kan nungai ta ba hatte ni kri ma ti lo na ba taw na ri ngata ni ko nong ni ma ta nungai ta ba sa hoi ada kon hajan ni na nungai na ba gi da ma tin za da ya ma ma kana taw ba sa mai taw tu sa no funny samna hairabada akoi gi positive thinking se akoi pukning wakhal si nungai ba fa ba ngak ta khan na ba sigi skill lebra madu akoi isada acquire to isada madu yauhulak pa yabagi lambi lebra doctor asik mana hangi bada akoi stress ji mi khudi mak leinari ba ngak tani hai hoi lei adu mi amaga akoi stress ki magi level se amaga su mana roi haidi magi threshold hai tare aduga stress si yes akoina manage to ba haiba tare stress management hai tare akoina stress ma lakpa matam sida kamai taro ka akoina leithok lesson to gadagi haiba si sana aduga stress leiba ni lei se ayamba su negative khalu budagi ni negative khalu raga di stress lei ni aina haijani budi aduga positivity sina wanga di the worst situation si akoi opportunity ni khan khudong chaba mani haina lobusu yai lobu yai aduna akoi na ajik negative ki habit si addiction na haijabaduni negativity si angang pokpom tam da di karim te leite achahi ani den mari bausi research ki matung na su yamna highly innovative oi ba moida kanham da sang de ma relationship dharma gi hairo imung manungi mama pagi madhau laina mayam si moina ubasi neutral we hai tare kanham ta da moi fix tok de adu matam si da moi highly innovative way moida nokpu gi sang yam wangi adu stress like de have dai adagi school thaba dagi mathang in-laws tonga ba dagi society na mayam restriction la ku dagi negative si adu hairak bai tare sainak bai tare habit ni adu stress ai si su amaram da harge habit ni aduga akoi life si ayama matamda sum kuina sum torok padagi memory and habit on ki bai tare and this can be de-addicted adu the only means is kana homba koi guide amaga matungina guide ama yaraga we have to start meditation. Meditation is the only means to reduce the number of thoughts. Aduga karimba stage the porkatege hada akoi consciousness of the unconsciousness akoi unconscious state hai subconscious state hai tai akoi ki mioi basi subconscious mind sina 90% pui yam so strong we back on force ni aduga akoi gyan tan analytical conscious mind sina 10% muktani adu karimta wari sadaba matam mi unadaba matam dadi ai subconscious mind sin puraga dum satkhine aduna maram oiraga stress idum leine ana subconscious mind si awareness leine gi da koi wakhan se handa laga meditation ge through da
we will be able to see what we are thinking and what we are feeling. Wakan sina ne feeling like this. And wakan to identify to wongaba, feeling to identify to wongaba through the reduction of thoughts. Ingdara kanda da never sees. Adu kanda di we can take adu di when a sin bungamaneb. High wakan zi, not emotions, feelings, sindopungamni, aduna meditation si. Pazana scientifically high tareko dharmagi natabada scientifically wakan goiba how they scientifically proved our about my arms later scientifically meditation programs si school kuti magda imung kuti magda society da tohningi adu tawrakanda da ngasagi stress ki levels handarakani adu health support kani hoi mamangi thorum mabdu doctor ne panbiki bidu ningsing janingi akhoi no mada miyoi bagi wakal je laibasi 30-40,000 wakan maya mama paisal aga madudagi afaba chohum samri khaktan khanbanga magadi wonderful keno mo oigani hainda su takpi habidi madudagi khandokpa afabadu khaktan khandoga aigi positive radiation energy radiation du thadokpanga magadi haidana mamang panbiki bani hello takpio hello manipur good morning sir I am ni makhala ka digi maksada inaw bani hoi habi ni wakan nungaina leiba haibisibu khogi pen daba ana ko sen thungi ore adigi isa tabgi ore amagi ore ko bayam libis kamai to no pento ko dagi habisi lait amole to body thaba asigi tongan bakari leibra do khamjeningi bai hoi pani doctor database lifestyle si koina se anaba ma leraga nataga kogi sanuksa gi award playeraga koin madu de heda pento haibagi wafam din natte. It is a long process. Idi hobuse, hobudi hobotaba idi. Akwai de lairiba any situation se I am responsible. I am responsible. Idi ai sana amarumda participate tawraga thoiba pot ngak tani haidare amarumda adugi responsibility si su khangpataba duga hojik lairiba na yaraga koina nungaibadi nungai roi adudi stress leitabani adubu koina amromda akoina waraga nungaitraga maduna solution oi pride oidap akoina khongting thoga o khongna kapaga maduna kanaba porakane haradi loina kapminaba yare aduna solution por oi aduna akoina lairiba situation si kamai dawna koina oi khibano aduga karamai tawra koina magi agi pangan si kamai taw hengal angadagi habasi masigi kanosini koina khanagadabsi aduna amaramda haraga lairaba habasi su koi ina khunabagi opportunity ne amada haidare amaramda adagi sakhutaba habasi su panipurgi hairo hamar sakholaknabagi opportunity phange haidare amaramda kodongsa dabasi kodongsa na ba phangnabagi haidare adumba mayam si koina aigi sada aigi positivity du lairagadi any situation da koi positive on thok pangam duine ba samsamna koigi akoi da parking si laitre inconvenience parking laitre I top to ri ba ai kap to ri ba no parking laitre di parking do pak thok na bona bi ai natraga multi story parking saraga I can continue the business amaram da haraga adu gi pot ne koina positive oiraga di koina lairiba situation di haidi khongup tong da ba da khongup yon ba silloin haibdo adagi amaram da khongup sinabagi kana ba du khanga ga di khongup yon ba sikani haibani sing ba tonga da interpretation laina adu haji lairiba situation jongi lairiba situation do no moda oirakhiba natte matam sang oirakhibani but it is the right time now is the right time to start correction haidare technical awaba kudong chata ba kuding maksi mayok nanaba madu engonda opportunity ni tanja amani machina positive lom the on nanabagi mani akoi product si akoina wakhan mamang da khan ki wakhan du product ni haidare ka budagi matungina aina ngasi lairiba post aina wakhan mamang da khan ki bagi adugi product ni adudi hojik habasi hayeng dingarang haidoramni aduna hojik sineba kwai maru ebe hojik si fazana akoina magi dedication aduga fazana pure thought amag loina manage da horagadi ngarang si hayeng di ngarang si phai haidoini aduna tasena marak si da koi nungai tho habagi wafam di nate but it is the time for preparation hojik se madugi prepare tawba adugi corrective measure lo hobodo adu matang ware hello
Tapio, hello Manipurni. Hello. Tajari Habio. Hello, Doctor. Aina Doctor Dagi Khangjan Muse Kogi Kogi lifestyle is the Masai Doctor na Pandigi with the Sokogi spiritual Marina in the Pandi. Aina Khangjan Muse Doctor Akogi meditation Tobogi Masaki benefits Masik Karikari or Bonokogi lifestyle. Nungaina Nungaina meditation Amagi Yamnapa Kana Yamna Kitang Sandona Tapir and Yaragati. Funny. Doctor Nasunga Sahibi Cray, Dharmagi Oiba meditation do not about Ishagi Wakalda Madugi season Agadaba meditation. Tapu doctor. Meditation si Quagi Ningsang but talked about Matam Dagi Guru Sing Haitari practice Tormi. Adamna Chamna Moina the Hulamisi Soul Horn Basi da isi Wakan Tamba. Not one sida Quina oxygen Sangre, Duga carbon dioxide talkre, Pataba Mam talkre. Not one sida the focus tower got the Hulamiba. Adagi Kara Makarana visualization in a Khundon, the Gisum Kakalaga Kokta. Hariba Mayam say, Masi, it is a means to reduce the number of thoughts. Not to the Sum Kalaga, they walk and mangi down. Adana, see, that's a technique, Amani. Other Wakan Masing Handa Nabagi Pony, Sigi, Wakan Hantarakanda, Aina, Agi, Wakanji, Nasai, Sohum Zambi, Wapam Natre, Wakan Mangatro, the Tamu Heavenly. I can choose the thought, I am Dragadi, me listening about the Kanmangam Wave. Adana, Wakanji Hantalaga, Aina, Aina Kalibu Wakan said, some the Aina, Wakan, I question Hangi was it Aina Hajanim was it. Aina Kalibu Wakan se Masina Egi Hakchang the biochemistry Hongali. Amna Sangna say that when a class on the Lobudi Yararo in Kali. Aduna Akogi biochemistry na Akogi Tongan ba Hakchang Pabagi Hiro. Adoga Laina Chen Bigi Hiro Masigi biochemistry in a low in the Tolakadoni. Aduna Wakan Sina Apabakalakana Kogi happiness but listening the talk re. Nungaita ba stress or Wakan Kalagana. Hakchang damage the way. And Hakchang damage the Hungera, Nataga, rejuvenate the Hungera, Aina Kalibu Wakandu Makapon Banina, meditation Toroga, Equina, Wakanji control to which in Maruina, Queen advice to say. And a Kanaba, I see a rejuvenate Togera, a Mangera, Natagana, a reflection, had a life reflection, a lifestyle, sound Honkadosi, a meditation, Madun, Honkadone, mind over matter, they in an Ningsang Zabasi. Ningsang Bayabasi, Matamdi, Amnadi later. Akwagi Masaru Imotona, Akwi waters, Haksangi, Labo, waters in a Yangiba, in a Hariba, in the Kalibo Kansi Taibo. Adu Matuna Haksang Honge, Adana. Meditation si Pasana properly guided or get Yam in a Kanaba. Hi, Yam Nungajare, I know but Chahi Singani Kungi, Ahoba, Helki, live phone in program, the Pukning Hakchang Nungaina Leiba, Habsigi Matang, the Caesar Hospitals ki Chairman, Managing Director, Dr.Khundongbam Palin, Link Birktuna, Funkia Takikeba, Dr. Tagachari.